Tagatari mayam Jesu Christ bu khangdriba isni nausi jamamnaduna lairiba sing ase akoi kokpa yananabgi damukta ngasigi maru iba wahising ase akoi kharada morsu taminasi video si hobudagi na aroiba phabo akoi taminatuna ईश्वर की अचुम असेंबदो अखोई खंजरगा तबुं पालस्ता हिंगनिंगी मतमसिदा एकोगी थवाय सिना अफबा लंबी अदुदा एकोगी पुंसी सिना अफबा अचुम लंबी दु चचबु गमनानबा एकोई मयम कोनमिनसी गुड फ्राइडे के मेसेज असे एकोई मयम तामिनदुना जेसु क्रिस्ट ना तबुं पालस्ता मतो करम लाखी अदुगा महाना तबुं पालस्ता एकोगी दमक महाना अवादं खांखिबो मयम सिंगतो करिगी दम खांखिबनो हाइबदो ngasiगी मेसेजेस एकोई खंगमिनरगा ईश्वर की अचुम्ब असेंब लंबी दो अखोई फंगजब ngमननबा अखोई मयाम होनमिनसी गुड फ्राइडे हाइबसी करिनो अखोई मयाम हान खमिनसी गुड फ्राइडे ना करिगी दमकता पांथोकलिबनो अखोई मयेक सेंग खंगबो ओरबदी अखोइना ईश्वर असी अचुम्ब असेंब ईश्वरनी हाइबदो अखोइना खंगब ngमगदौरिबनी मदु नत्रबदी अखोइना तैबंग पालस्ता अखोइना मयामना हाइनबदो मिगी ममा फजबिदा ममा कवि अदुगा मपा फजबदा मिगी मपादुदा अखोइना मपा कवि काइना सुमाइना हाइनब ngangnaba मयाम सिंग असिना सुमबोय मदी सेंगबोय निंगदना अदुम मदुगी तुंगिलगा सटखिबो ओरबदी हेंग नाके थवायदुना अवाबगी मसक ओरबा नोरोकि लम हाइबदी मैतना थल्लबा मैगी पाट अदुदा लोमनाइदबा अवा अनंग लेबा मफम अदुदा नाके थवायदु लेगनी लेंगनी हाइबसे बाइबल असिना मयक सेंगना फुंगोपिबनी सिनेनौसी अखोइना अरीब हिस्ट्री करिगुम अखोइना खंगनिंगबा अमदी अखोइना तानिंगबा ओरकबा मतमदा खंगनबा होनरपा मतमदा अखोइना अरीब हिस्ट्री मयाम दो पार ममांगी द सुमाइना लेरमनिको ममांगी द सुमाइना थोमनिको ममांगी द सुमाइ चनरमनिको हाइबदा अखोइना खंगबा ngamba अदुगुमना बाइबल असिदसु जेसु ख्रिस्तगी मरम खंगी हाइरबदी बाइबल की हिस्ट्री मयाम सिंग असे अखोइना नैनबा अखोइना पाजबा खंगनबा होनबसी असोगे मतिक तंगाइ फदे अदुना अखोइ बाइबल पाद्रबदी अदुगा ईश्वर के वापोक्सिंग असे अखोइना ताद्रबदी ईश्वर के अचुम्ब वरीदो अखोइना खंबा ngamroi aduna ngasi अखोइ ngasi मेसेज असिदा यामना स्पेशल ओइबा ngasi मेसेज असिदा आइन पिजनिंग बदुदी गुड फ्राइडे हाइबसि करिनो करिगदमक पांथोकलिबनो ताइबंग पाल असिदा जीसु ख्रिस्टन लाखपिख्रबा मतुंगदा महाना ताइबंग मियोइबगी पापसिंग असे ओपिननबगिदमकता ताइबंग मियोइबगी उचिन ओइना माना क्रॉस मदकता पांगतिंगदना महाकी ईसिंग अदो अखोइगिदमक कतोकपिगबनी अखोइना समना हारबदा अखोइगी अयोल अराल अखोइगी अना हेक लाको मतमदा अखोइ जीसु ख्रिस्टन नतबसिंग थाजद्रिबसिंग इसिनेनौसिंगना लाइदा लियनगुमा कत्तना अदि सांगा कत्तना अखोइगी अना हेकसिंग दो कोकचबा ngमननबा हाइदना अतुमाइ कत्नबा जीसु ख्रिस्टनसु जाति पुनमकि दमकता अथोकमल ओइना अखोइगी पाप अदुदगी अखोइगी सीबा याबा अखोइगी थवाइ अदुदगी अखोइगी अवाबा अदुदगी महाना नाथोकचबा याननबगिदमकता माके अहिंबा असेंब इयदो तैबंग पालस्ता कटखिबा नुमित अदुबो ngasi अखोइना गुड फ्राइडे हाइना निंगसिंगदुना यामना मरुएबा गुड फ्राइडे हाइबसि जेसु ख्रिस्टना तैबंग पालस्ता लापिरगा महाना सिबिखिबा नुमित अदुम नुमित अदुबो ngasi अखोइना गुड फ्राइडे हाइना असेंब नुमित हाइना अखोइना ngasi पालन तौनरिबा सिंग असिनि अदुना महाना अखोइगी दमक उसिन उबिख्रे ngasi दे अखोइना थाजरबा मतुंगदा अखोइना महाको लौसिनजरबा मतुंगदा अखोइना ममांगैदा तौरंबा पाप मयाम अमा लेरंबा ओइरबसु तैबंग मियोइबना कोकपा ngमदबा अमदि अतियागी मखादा लेबा मिंग अमतना अखोइगी पापसिंग असिबो अखोइगी अयोल अराल अखोइगी अरानबसिंग अदुबो कोपिबा ngमदबा अदुमबसिंग अदो कोपिननंगमिदमकता महाना तैबंग पालस्ता लाखपिरगा महाना सिबिखिबा नुमित अदुबो ngasi अखोइना गुड फ्राइडे असेंबा नुमित हाइना जेसु ख्रिस्ट असे अखोइ जाति खुदिंग मकिनी अदुना अखोइना मसी अखोइगी ईश्वरनी हाइदना आइगी हाइना खाइदोकपगी करिमता असे मथौ तादे मसी बाइबल दा मेक सेंगना फोंदोकपिबनी तैबंग पालमगिदमकता लाखपिख्रबा कनबीबा मपु हाइना बाइबल सिदा फोंदोकपिबना अदुना महाग असे अखोइ जाति पुनमकि अखोइ ईश्वरनी मसी कनागुमा अमगी ममा नते मपा नते महाके मरनागी ममा अमदि मपा अदु नते हाइबसे अइना अमुकसु हना हाइदोकचनिंगी मसी अखोइ इरमदा मणिपुरदा मसी ट्राइबल सिंगी अमदि कुकी अमदि नागागी हाइना सुमाइना अखोइना सिंगमी सिंगी लाइनी हाइदना सिंगमी सिंगी ईश्वरनी हाइदना अखोइना लौनरिबा मयामसिंग असी मसी अरानबा ngakni मसी तैबंग पालसिदा अखोइ जाति पुनमकिदमकता लाखपिखिबा ईश्वर अमखक्ता ngaiba ईश्वर अदुनी हाइबसे अइना अमुका हना हाइदोकचरी जॉन चैप्टर 19 की वर्स 16 नस्तगी अखोइ मथंग मथंग आई पाथोकचरके अखोइ मयाम खमिननबगिदमकता जीसु ख्रिस्टना मतौ करमना पांग तिंबिखिबा अखोइगिदमकता मतौ करमना सिबिखि महाना कयागी मतिक अवाना खांखिबदे अखोइ खरा खमिनसी अदुदगी महापु क्रॉसता हानबा पिलाना जीसुबो मखोइदा पिथोकले अदुगा मखोइना जीसुबो पूरगा चटक्रे महाना मसागे क्रॉस पूरगा लुकंग हाइना कौबो मफम अमदा चलमी मसी हिब्रू लोंदा गोलगथा कौवी मखोइना मफम अदुदा महापु अतोपा मी अनिबुसु महाका लोइना महाके येट ओइदा अदुगा जीसुना मयाइदा क्रॉसता पांग तिंगलमी
Pilana aiba ama iraga cross ke mathakta thelami ikiba do asini Nazareth ke Jisu Yehudi singi ningthau makoina Jisu bu cross ta pangting kiba mapam adu zharga naknaba maramna Yehudi mayamna ningthon asi parami masi Hebrew Greek amasung Latin londa irami Yehudi singi athoiba poret chingna Pilata haiki Yehudi singi ningthau haina ibiganu adubo aidi Yehudi singi ningthaudi haiduna mahana haiki haina ibiu Pilana kumki aini ikrabadu ikre man maduna lanmi singna Jisu bu cross ta pangting laga maha ke pi adu laurga saruk mari thona yana bada lanmi amamna saruk amam phangle adu chon ba purit adu su laure madu langdai leitaba mathaktagina makha phawa pi mapum amana sarami mar maduna makoina makoi maseni marakta haina ki aikoina masi segai ga nusi adubo masi kanage oigadage haiba aikoina laibak chang yang si hai sinanok sing mamangaida pharisi sing haibadi Yehudi sing marakta athoiba dharma chenba adumba uja guru kaya malermi makoi sing adubo bible gi londa da Pharisi haina aikoina khangne Pharisi sing asina Jesus Christ asi ishwar gi masani haidokpa matamda makoina kalakpa madi makoina saoba poktona mahaksi hana nama saru mahaki Jesus Christ gi asoiba aran makaya sing asi madi maran pisan ba yana na ba makoina hona ba asu makaya torokpa asina aroibada makoina ishwar se aran ba phangaktabadagi haraga Jesus Christ bu Yehudi sing ni thau oiba pami haina makoina maran pisan dona Pilat hariba makoigi mafam madugi ni thau aduda makoina wakatpa aduda makoina Jesus Christ asi mahana adu haibagi maramna Yehudi sing ni thau oi haibagi maramna cross ta pangtinga hana nabi damta Pilat ki mafam da ni jai Pharisi sing asi makoigi sanabigi matungina makoisi yamna sengba yamna afaba adumba yamna afaba saba manungdadi minungsi leitaba masa ke khanba amadi mibu nungsiba ngamdaba pen uba pangi aduna aikoi ngasi ki taibong palas asidasu aikoina kariguma asumba ma asengba ma haiba matamda mising asina thajaba ngamdriba mising asina loksin ba ngamdriba si karigino haiba matamda aikoi gi nakoi gi nungda pap adu leibagi maramna nakoi nasu asumba loksin ba ngamde aduna mamangai gi Pharisi sigumna akoi ngasi su aikoi leigumsi aikoi asum arana haibado akoi karino haibasi khangdok jarga aikoi ni ishwar gi lambi da lakjaba ngamlabadi chachaba ngamlabadi hayeng aigi nangi thawai aduna sarga leba aduna chatkani aduna aina ngasi hinglingi matam sita Jesus Christ bu thaja hudabo oirabadi nahaki thawai aduna hayeng loma naidaba awaba mafam no ke leba mafam aduda chatkani masi diabol haibadi phattaba thawai singi lepam mafam aduda nakoi lenminagani haibasi yamna mayak singna phungdok pibaduni ngasi aina apamada chaliba mayam sing asina hayeng aigi awaba ki punchi bible asida phongdok pibadu aikoina khamangami aduna isinenau sing tabiriba uzapuru amadi marum mapang sing Jesus Christ asi kanano karigi damukta tebong palsta lakibano aduga tebong palsta laga mana karigi damuk sibi khibano haibasi aikoina khangba oirabadi aikoina mahako loksin jaba mahako thajaraga mahake tung injaba si natna aikoigi thawai bu kanbibu ngamba adumba upai amta leite haibasi aina nasing numina sida phongdok chelimba duni sonasu aikoi taibang miwe basi asokke mate nungsibi bagi mapana aikoi je papta taraga mang khigadoroba adum awa anang aduga khang khigani khanbadagi mahake thawai aduna mahake I aduna aikoi ji pap adu kanbiba yana nami damakta mahana u matakta thawai na mahake thawrang oina mahana sibi khibani karigumba mahana sibiram daba oirabadi aikoi ngasi su ayol aran mayamna aikoi gi pap sing aduna phattaba mayam sing asi tawbagi maramna aikoina sarga leba utu phangma ngamloi dabani habisi aina ngasi gi message asida haijani maduni aduna aikoi ishwar bu khangsi ishwar bu thajasi ishwar gi achum lambi adu aikoi chaminaraga ishwar gi nuksibado aikoi khangminaraga ishwar gi asengbado aikoina phangjaraga aikoi ishwar gi nuksiba machan pa amadi machan pising oiminasi aduga iramda Manipur da ingthaba santi oiba adumma Manipur ma iramda mama ireja singama oirpa yana na ba ishona singbina na bidamukta aikoi ishwar khangbasi yamna tangai phade yamna darkar oi habisi aina phongdok chening maduni aduna kanaguma mi Jesus Christ thajakraba mi amana phattaba thabak tawraga maduda yengaga makoi Christian jing asi yamna phatte makoi Jesus Christ thajaba sing je sumaina tawi makoi ne ishwar thajarga sumaina tawi habisi aikoi lana chatkidena na ba aikoi pungnu khalsu achumba asengmu khangjaba yana na ba aikoi na Bible asi yamna naina darkar oi aduna Jesus Christ su taibang parsta leringa da mahana haibiram badu nakoina prabhu kauraga
sarkal lebak ta changloi na haibdo akoina bible sida phangma ngami aduna akoina thajagraba singna mahang na tawriba pap adugi matungin hayeng kesu Jesus Christ thajaba loksin jabu oirabasu na taibang pal sta ishwar gi aning ba pa ma tawdrabadi nongmadi soiduna ishwar gi well phamban mamangda soiduna lepkadawribani aduga aroiba numin aduda ishwarna wayen bigani aduga wayen bagi panthungdi karai dano haiba matamda norok hairiba mafam aduda ki thawai du lengini habisi ekoi khamina si aduna ishwar gi aning ba tawgadabani ishwar gi aning masi karino haiba matamda ekoina nungsiba ngapiba kopiba thaujal awa anada ekoi mateng pangba lukhrabi singbo ekoina yokpi thakpi ba ngapi sengbi si ekoi gi ithodangni ishwarna asuki matik nungsibi ekoi miwe babu adugumna ekoina su ekoi amaga kairoi lekai bu oirabasu amadi ekoi gi maru mapang singbu oirabasu chara namata chajaba adum isin ino kaya ama leramlabasu abadi taibang palista ai hingbagi athra leitre ai ningba kare haiduna leliba punchi kaya ama lerabasu makoi singa to ekoina nuksina loina biba chingbiba akoina chaminabasi yamna darkar oi masi ishwarna yamna nuksiba ishwargi thabak aduni akoina masiguma thabak asi tawrga akoina sengna chumna chachaba rabadi hayeng aina taibang palsi thadokhraba matungda ai thawai asina sargale ba chachaba phangani habisi aina thamjanba aduni Jesus Christ thajagraba singi maraktasu ekoi sahida chinja kaya ama chaduna churup thakduna yu thakduna kwa chaduna amadi talab jada biri thakduna sumaina sahida asigumba number 4 kaptuna asigumba phattaba taimung panbagi oiba phattaba sigumba ekoi Christian isninong sing marakta sulai adwa ekoi pastor amadi evangelist ekoi kaya gi marakta su sigumba phattaba corruption na thanba amadi phattaba thabak tawba yam leiri masigumba singase hayeng ishona nahak ki nathakta wayalakba matamda nahak lepam leiroi na khunpham leiroi aduna asi hinglegi punsi asida asi gi message asi tajaraga ekoi ishwar bu thajagraba maruina Jesus Christ bu lokchen jagraba isine nausing pastor orabasu evangelist orabasu member sing orabasu naung thajarak libasing orabasu ekoi gi punda ekoi gi wakalda ekoi na tawriba thabak sing asi ishwar gi aning bra apam bra masi ishwar na yade ko habje ekoi na khangaga phattaba sing ado ekoi na loina thadok pasi asuk matik tangai phate asi ai gi jati amani ai maitai ni ai kokini ai nangani haina ai sumaina ai ishwar thajaraga leiraga hekta yagado bonate aina toriba thabosing ase ishwarna jati bijati khaide ishwarna dharma sandokpa lakpanate ishwarna nahaki pap singa do kopina na ba nahake ayol aran singa do lokthokpi ba samthokpi ba yana na be damukta good friday ge numit aside ishwarna mahake thawai pamudana awaba kaya khangaga mahana thawai thabi kiba numit asida ekoi ge mamangai de toramla ba phattaba thabok singa do ekoi mayam kokthok minaraga kauminaraga hondok minaraga ekoi gi asi eba numit aside ge ekoi ge punsi ishwar ge apamba aningmada chaba thamoi ma oijaba ngamna ba ekoi mayam honaminasi asiengba chumda akoina khangjaraga loksinjaraga ishwar ge aningmada chaminasi ekoi ge punsita joy oiba punsi mai pakpa punsi ishwar ge inthabana matam chupada ekoi ge thakta lengdan laibibudu ishwarna ohinbibo oisinu thagachari tajakrapa kudingi matakta ishwarna mapana ida bubora mati inthabba bibo oisinu amen.